ꯑꯩꯗꯤ ꯅꯪ ꯌꯥꯝ ꯍꯩꯅꯔꯛꯇꯦ ꯅꯁꯝꯅꯦ ꯅꯉꯥꯡ ꯁꯉꯥꯡꯈꯩ ꯗꯥꯟꯁ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯂꯝꯕꯤꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯐꯤꯐꯥ ꯐꯤꯐꯥ ꯌꯥꯝ ꯄꯛ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯀꯣ. ꯏꯄꯥ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯕꯤꯔꯨꯈꯤꯒꯦꯀꯣ. ꯏꯕꯦꯝꯃ ꯂꯩꯅꯥ ꯆꯥꯛ ꯆꯥꯔꯒ ꯍꯟꯒꯗꯕꯅꯤꯀꯣ. ꯄꯥ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ. ꯑꯩ ꯍꯣꯁꯇꯦꯜꯗꯁꯨ ꯑꯃꯨꯛ ꯍꯟꯗꯣꯏꯅꯦ. ꯀꯩꯅꯣꯝꯗꯤ ꯆꯥꯔ ꯍꯟꯒꯣ ꯀꯩꯅꯣ. ꯉꯥꯏꯈꯣ ꯃꯤ ꯆꯪꯉꯣꯃꯦ. ꯑꯁ ꯑꯩ ꯖꯣꯒꯤꯡ ꯇꯧꯔꯨꯈꯤꯒꯦ. ꯍꯣꯏ ꯀꯩꯅꯣꯅꯦ ꯁꯤꯕꯣ? ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ? ꯗꯕꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯒꯦ ꯍꯥꯏꯔꯕ? ꯄꯛꯇꯤꯌꯦ. ꯑꯩꯗꯤ ꯅꯪ ꯌꯥꯝ ꯍꯩꯅꯔꯛꯇꯦ ꯅꯁꯝꯅꯦ ꯅꯉꯥꯡ ꯁꯉꯥꯡꯈꯩ ꯗꯥꯟꯁ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯂꯝꯕꯤꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯐꯤꯐꯥ ꯐꯤꯐꯥ ꯌꯥꯝ ꯄꯛ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ? ꯂꯥꯡꯇꯛꯅꯔ ꯊꯃꯣꯏꯅ ꯅꯤꯖꯅꯤꯡꯂꯤ ꯅꯐꯝꯗ ꯑꯌꯨꯛꯀꯤ ꯂꯤꯛꯂꯒꯨꯝꯅ ꯆꯝꯖꯔꯕꯤ ꯅꯨꯡꯁꯤꯕꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ 이낙시다 멍란다 락르누 타이방가 오이할로 ꯀꯦꯔꯥ ꯑꯗꯨꯏ ꯅꯠꯇꯦ ꯆꯦꯕꯦ ꯅꯦꯔꯃꯨꯀꯣ. ꯗꯥ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯀꯨꯏꯔꯦꯗ ꯅꯪ ꯉꯥꯏꯕꯗ ꯍꯛꯀꯥꯝꯒ ꯋꯥ ꯆꯜꯂꯦ. ꯅꯪ ꯅꯊꯟ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯑꯁꯦꯡꯕꯩ ꯋꯥꯕ꯭ꯔꯅꯦ? ꯋꯥꯏꯍꯦ. ꯅꯪ ꯎꯅꯤꯡꯗꯅꯅꯦ ꯉꯟꯇꯥꯅ ꯂꯥꯛꯑꯕꯅꯦ. ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯗꯤ ꯀꯩꯅꯣꯝ ꯆꯥꯒꯦꯔꯥ? ꯁꯥꯎ ꯇꯥꯕꯅꯤ. ꯑꯗꯨ ꯅꯪ ꯆꯠꯈꯤꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯣꯡꯉꯦꯗ. ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯉꯝꯗꯕ, ꯃꯤꯒꯤ ꯊꯃꯣꯏ ꯈꯪꯉꯝꯗꯕ, ꯄꯤꯛꯏꯉꯩꯗꯒꯤ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯛꯇꯕꯒꯤ ꯏꯁꯥ ꯏꯊꯟꯇ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯄꯒꯤ ꯑꯩꯁꯦ ꯃꯤ ꯑꯣꯏꯔꯨꯗ꯭ꯔꯦ. ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯐꯣꯟ ꯇꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ? ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩ ꯇꯥꯍꯧꯗ꯭ꯔꯦ. ꯑꯩ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯆꯠꯀꯗꯕ ꯂꯩ. ꯆꯠꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ. ꯂꯣꯏꯁꯤꯜꯂꯣ. ꯊꯨꯅ ꯂꯥꯛꯑꯣ. ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ? ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯕꯕꯨꯗꯤ ꯂꯩꯇꯦꯗ. ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯑꯣ. ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦꯀꯣ. ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯣꯁꯇꯦꯜ ꯍꯜꯂꯛꯄꯗ ꯊꯦꯡꯅꯤꯕ. ꯑꯩ ꯊꯝꯃꯦ. ꯊꯨꯅ ꯂꯥꯛꯑꯣ.